Yum sabigani haina lupa Crore 30 khomjalaga Cwa-Crtmm gi President Cwa-Crtmm miyamna mayum fawba rally chotuna ihau Crore. Center for Rural Technology Mission Cwa-Crtmm Manipur kauba NGO amana yum sabigani haina yamlaba senfam lausilaga lotuna laikre. Yum sabiyu natrogana deposit tawkiba senfam adu handokpiyu haina ngasi. Beneficiary kayama di contractor singna NGO asigi President Thoudam Cwa-Crtmm Thoubal Cwa-Crtmm Thoudam mathak laikai land number 4 da leiba yumgi thongal fawba chatuna kholau kaya lauduna ihau Crore. Contractors Welfare Association for Rural Technology Mission gi thomi singamadi beneficiary singna ngasi Thoubal wang mataba mathak laikaida apunmagi oiba mifamama pangthoklaba matungda Cwa-Crtmm bazar fawba laktuna mafamadudagi Thoudam mamang laikai da leiba President Cwa-Crtmm gi thongal fawba kholau kayaga loinana rally ama chatuna ihau haukibani. Cwa-Crtmm gi thongal da leptuna kholau kaya laurba matungda Contractor Welfare Association gi Secretary Huidrom Sanjoyna fongdorakpada Cwa-Crtmm gi President Thoudam Cwa-Crtmm na haukiba chahi inglisingani kunithoi dagi hauna yum sabigani haina mioi amamamdagi lupa lakh ani makhai bank ta deposit tawhanki punna mioi chadret ka drama panlomdagi lupa Crore 30 gi senfam lausilaba matungda Cwa-Crtmm na makhoigi contractor 35 bu sizina biduna yum sanbagi thabak asi chathabani adubu mioi chama yankai gi yum saba loikraba matungda makhatana yum sananaba contractor singda paisa thadoraktre amadi Cwa-Crtmm masa lotuna laikibana yum sabagi thabaksu makhatana chathaba ngamkidre maramasina achumbabu pambiba manipur da lairiba CSO singamadi mioi khudingmakna hiramasida midyeng changbiyu mioi kayana mayum makai sidokibadagi leifam chafam khangdana lairingai chairak asida Cwa-Crtmm amadi NGO asigi secretary ni haizabi mahaki loinabi Thoudam ongbi santi balana yamlaba senfam khomgatuna lotkiba asi midyeng amuktang changbiyu Ariba Cwa-Crtmm Center for Rural Technology Mission asi Cwa-Crtmm ki president asina mana yum sabigani haiduna beneficiary asi Satreka Maudraga Mapal haidu 799 asi mana recovery tawre haiduna ikode madugi report pi loina na hauji phawada mana sari yum asi almost 150 musangda ikoi sahalaga thambire aduga atege singjina sabiragani haiduna madu singdo loina tugahendana ngasidi awaba polum amada leire beneficiary amana magi paisa asi lupa la ani makhai je khomaga asoba use amount 30 crore mose khongkalaga ngasidi aikoi mayam singjibo awaba mafamda tahanbiraga thambire aduna maramasina ngasigi leiriba manipur sida leibiriba civil organizer khudimana achuma pambiri khudimana hairiba president secretary Thoudam Cwa-Crtmm amadi Thoudam umbi santibla anigi mathakta asengba langla langjiladu puthopio haiduna press media gi thongda thamjari